Akaswani Imphal, Ningthoukhongjam Suni na pau pazari, ahanbada maroiba pau. Security Force na kakching tengnopal amasung Thoubal jila da thiba humgi thabak sathabada tongan ba lalolu ki miyoi manga fare. Pradhan Mantri Narendra Modi na Gujarat ki Gandhinagar da lupa koti lising manga changwa kuntra taruki sakut thaurangi project sing ngasi hawdok lagani amasung Rashtrapati Draupadi Murmu na ngasi Rashtrapati Bhavan da Bharat ki micham miyam da piba khwadi wangba mana Padma Award yenthok lagani. Security Force na kakching tengnopal amasung Thoubal jila da thiba humbagi thabak chathabada tongan ma lalolup ki miyoi manga fare. Ngarang kakching jila gi sajing khunau da Security Force na thiba humbagi thabak chathabada aina thingkharba lalolup KYKL Sorepa gi miyoi ama fare mangondagi mobile handset ama fangki. Security Force na ngarang tengnopal jila gi Moirang Thel khul gi akoibada thiba humbagi thabak chathabada aina thingkharba lalolup PLA gi miyoi ani fare. Makha thana Thoubal jila gi manung chanba Samram Longkhai degi Security Force na thibu humbagi thabak chathabada aina thingkaba lalolup KCP PWG gi miyoi ani phare makhoi micham miyam degi namduna sel khaibada chenaba miyoi singni hairi makhoi degi lupasigi oiba demand letter ani mobile handset ani amasung sim card ahum phagat pangam ki amaromda Manipur police na Bishnupur jila gi manung chanba nachau panthong dagi Gram Sam Yankai Nithoi Rom Oigadaba Heroin Nichingnaba Sapon Kep Tarahumdoiga Konana Miyoi Amasu Phagat Pangam ki Pandit Jawaharlal Nehru Laikidabagi Humatoi Shuba Kumon Thauram ngasi Manipur Pradesh Congress Committee na sinduna Imphal gi BT Rota Laiba Congress Bhavan da pangthoklagani Thauram asida CLP Luchingba Singh MLA MP Dolgi Makok Thongba Miyoi Singh amadi Dolgi Karmi Singh na saruk yagani hairi Thauram asida Pandit Jawaharlal Nehru gi mafamda laishu katuna ikai khumnaba utkani. Taresuba Khuraijam Ram Narayan Sastri Memorial Chess Open Tournament ki Taresuba round phawbada H Somokantana point taret phangduna mangjil thaduna chali S Dhaneshwar amasung Chandoi Khumuk chamna point taruk phangduna anisubada lairi. Tournament asi Manipur Chess Association na Khuraijam Ram Narayan Sastri Memorial Trust ka punna shinbani. Tabiriba Pawasi Akaswani Imphal dagini. Pradhan Mantri Narendra Modi na Gujarat ki Gandhinagar da laiba Mahatma Mandir da ngasi lupa koti lising manga changwa kuntra taruki sakhut thaurangi project sing hawdok lagani. Project sing asigi manungda sahar gi mafam sing da sakhut thaurang sing paikhatpa revenue haksel amadi water resources yauri. Pradhan Mantri na ngasi Gandhinagar da pangthokadab akhanaba thauram amada su saruk yagani. Akaswani Paumina Hai, Zamnagar, Ahmedabad, Gandhinagar, Surat amasung Junagar da tongan ba sakhut thaurangi project sing hawdokani. Ahmedabad da lupa koti lising amagi phase ahum leiba Sabarmati Riverfront project hawdokani. Pradhan Mantri na Awas Yojana gi makhada lupa koti lising ama hena changna saba yum lising kunitoisu Sri Modi na sangagani. Haksel gi lamda Pradhan Mantri na Gandhinagar da UN Mehta Cardiology Institute sangagani. Municipal Corporation Taratareta Sakhut Thaurangi Thabok Paikhatnaba Lupa Koti Lising Ani Chatret Kuntra Matogi Chek Khusinagani amasung Municipality Chamani Phumapandana Lupa Koti Changwa Humpumapan gi Chek Pigani. Amaromda Pradhan Mantri na ngarang Gujarat ki Bhuj amasung Dahota Lupa Koti Lising Humputra Taret Chambri gi tongan ba Sakhut Thaurangi project kharagi jatra hunkre kharana sangakre. Bhuj to pangthokpa miyang mi phamamda Pradhan Mantri na paikhaliba Thaurang asina Bharat ki sel tumgi lamda chaun ahongba kaya purak lagani. Thaurang asina malem gi green energy gi mafam amasu ohelagani. Pradhan Mantri na hai Bharat na tourism sakwaranduna amaga sakhang maikang nahanbagi mafam ama chaun kalhanba ngamale adubu Pakistan ani tourism asibu terrorism amagumna mideng thamli. Sri Modi na hai Pakistan na lebak adugi naha singi tungi punsi manghanbani Sri Modi na hai. आज यहाँ विकास से जुड़े 50,000 करोड़ रुपए से अधिक के प्रोजेक्ट का शिलान्यास और लोकार्पण हुआ है। एक समय था पूरे गुजरात में 50,000 करोड़ की योजना सुनाई नहीं देती थी। आज एक जिले में 50,000 करोड़ रुपए का काम। साथियों, ये प्रोजेक्ट भारत को दुनिया की एक बहुत बड़ी और ब्लू इकोनॉमी बनाने, ग्रीन एनर्जी का सेंटर बनाने में भी मदद करेगी।
राष्ट्रपति द्रौपदी मुर्मुना ngasi राष्ट्रपति भवनदा अनिरक सुबो ओइना भारत की मिचम मियामदा पीबा ख्वाइदगी वांगबा मना पद्मा अवार्ड यंथोकलगनी मना असि मखल अहुम थोंगना खाइदुई पद्मा भूषण पद्मा विभूषण अमसुंग पद्मा श्रीनी मनासिंग असि तोंगान तोंगान बलमसिंग जगोई इशै पब्लिक अफेयर्स सोशल वर्क साना खोनाबा हक्सेल ललोल इटिंग चिंगबदा थोइदोक हेंदोक थबक थौरमसिंग पांगथोकपा मियोइसिंग पीबनी आकाशवाणी पाउमीना हाई मियोइ चाम कुंट्रा मापनदा पद्मा मना पीनबा सरकारना लाउथोकरे मसिगी मनुंगदा मियोइ तरेता पद्मा विभूषण मियोइ 18 पद्मा भूषण मना पीगनी इलेक्ट्रॉनिक्स एंड इन्फॉर्मेशन टेक्नोलॉजी मंत्रालय की सेक्रेटरी एस कृष्णन नाहाइरी मंत्रालय असिना अवांग नोंपोक राज्यसिंगदा टेक्नोलॉजी अमसुंग डिजिटल की लमदा हेन खुमांग चौसिल हंदुना लमदा मसोंग की मपांगल ओहेलगनी नेशनल इंस्टीट्यूट ऑफ इन्फॉर्मेशन टेक्नोलॉजी नेली नसिंदुना नागालैंड की कोहिमादा पांगथोकपा इनोवेशन एनी वीक हौदोकपगी थौरमदा श्री कृष्णन नाहाई नेलिट की सेंटर 85 की मनुंगदा कुंदी अवांग नोंपोक लमदमदा लई कोहिमा की सेंटर असिना मयाम असिगी मनुंगदा ख्वाइदगी हेन मथौ निंगथिना तौबा मफमनी नागालैंड लम असिदा कुमांग चौसिलिबा असि पल्लदुना मागना हाई सेल थुंगनी लमदा हेन मपुंग फाबो ओहेनबा नहासिंगदा मतम मतमगी ओइबा स्किल्सिंग मतिक चाना फंगनबगी तंगाई पदबा लई नेलिना थबंग फंगबा याबा तोंगान तोंगानबा कोर्सिंग हांगदोक्तुना नहासिंगदा थबक फंगनबगी चांग हेंगनबगी वाफम सुपनकी नुमिदुमनिगी थौरम असिदा अवांग नोंपोक राज्यसिंगदगी मियोइ कया सरुक यारी इलेक्शन कमीशन राज्य सभा सीट 9 की बाइनियल मिखल की मतम लाउथोकले सीट 9 असिगी मनुंगदा तमिलनाडु की सीट 3 अमसुंग असम की सीट 2 यावरी कमीशन की पाउना हाई मिखल असिगी मतंगदा मरी लेनबा चेरोल सिक मथंग थागी अनिदा थोकनी मिखल मथंग थागी 18 दा पांगथोकनी अमसुंग नुमित असिमक्तदा मिखल असिगी मसिंगसु थीगनी ngasi phongba pause singi maroba pausingi dambak hauzik Naorem Victor leire Victor Thagachari Suni Manipur muthatnaba hotnabagi mayokta human chain semduna miyamna khongjang changsinkhiba amasung governor na airport tagi halakpagi lambida miyamna khongjang changsinkibadagi helicopter da kangla tamna chatkhibagi pauna ngasi phongnariba pauche ayambagi maroiba pau oina phongli sana laibak pauche da governor na airport tagi halakadaba lambida miyamna khongjang changsinbadagi helicopter da oina hankhre miyam kibadagi nathaiduna chelibasi masana mara leire haiba takchabani haiba kokomigi wafam ahan headline tawri pawasimak tongan tongan ba mawong da headline piraduna poknafam People's Chronicle Huyanlan Pau Sangai Express edition animak Manipur Mail amasung naharolgi thaudang dasu ahan headline tawri Sangai Express Manipuri edition da Central Office singsu boycott tawba hauragani haiba kokomigi wafam amasung Ministry of Home Affairs ka unaduna oiriba irang asigi matangda mifam pangthoknaba kokomigi team Delhi pangkhre haiba pauche asigi ani sub headline tawri pawasimak Ganfu Mail da ahan headline tawri India da hauzik fawbagi oina apunba COVID-19 ki case 1808 yaure haiba pau Sangai Express English edition gi ahan balamai da phongli MLA sing punba ngamde hairibadu numit kharani asida kari lakpage haibadu miyamna uragani haina MLA sapam kunjake sorna phongdokhiba wafam naharolgi thaudangi ahan balamai da phongli poknafam pauche da Jenims ki resident Dr Singh emergency yauna routine service amata yaukhidre haiba pau ahan balamai da phongli Chik taba khoi makhal sizinaduna mahai marong singi pothok amasung magun henganhanba yare haina Nagaland University gi researcher singna thangkiba wafam People's Chronicle gi anchor kalam da phongli Huyanlan Pauda Governor na Raj Bhavan fawba helicopter da chatkribasi mamangi lengaktagi PR na ahongba amata leihandre takpani haina AICC gi General Secretary Jairam Ramesh na phongdokhiba wafam headline tawri Tamenglong Times da Plastic Bottle Bank Initiative ki ahum suba phase ngarang none da hudokibagi pau ani sub headline tawri Suni Thagachari Victor aroibada maroiba pau amok Security Force na Kakching Tengnopal amasung Thoubal jila da thibuhumgi thabak chathabada tongan ba lalolu ki mioi manga fare Pradhan Mantri Narendra Modi na Gujarat ki Gandhinagar da lupa koti 5,913 ki sakhut thaurangi project sing ngasi haudoklagani amasung Rashtrapati Draupadi Murmu na ngasi Rashtrapati Bhavan da Bharat ki micham miyam da piba khwaidagi wangba mana Padma yenthok lagani pau loijare